UP Assembly election ga mari lainana Congress ki Youth Manifesto phongkhre Priyanka Gandhi UP ki Chief Ministerial candidate oiraba yai Lakadouri ba Uttar Pradesh ki Assembly election ga mari lainana Congress ki lusingba Rahul Gandhi amade Priyanka Gandhi Vadra na Youth Manifesto phongkhre Priyanka Gandhi mikhal asida Congress ki oina Chief Ministerial candidate oiraba yai haire Youth Manifesto phongba ga mari lainana Rahul Gandhi na haikibada BJP na UP da chahi manga laingak paiba matamda naha lakh taraga taruk ke thabak manghan khre Youth Manifesto asigi makhada karigumba UP da Congress ke laingak laklabade miyoi lakh kun da thabak pigane masigi manung da lakh nipan amana nupi gi da makhaktuna thamgani haike Priyanka Gandhi na thauram ga mari laina na haikibada ngasigi manifesto asi Bharat ki puwari da anau bachana kanglon oiraga nei Congress party ki nupi da sakti piba gi anau ba Pandam adugi makhada puthok panay. Congress party na election matungda atopa party singa chungsinaba laingak semnabagi thonglaw na hangduna thamle. Chungsinaba laingak semlabasu party na nahasing amasung nupi singidamak thamliba pandam de. Ahong ba layroi Congress ki oina Chief Minister oiba yaba miyoy ase kanano hay na paumi singna hangba wahang amagi paukhum piraduna. Priyanka Gandhi na haikibada Congress party da CM oiba yaba miyoy kana ubagi hay na hangladuna mahaki sakti made mafam khudingmakta uba phangane Congress party de amaga nungsinada ba rajniti tawde aikhoi na nahasingda hena mai onsinaba amade khudong saba pinaba UP da laingak semba pami haike mapandagi tharakpa podyom singda virus yaurakpa oiramba yai China podyom singi mateng na coronavirus sandokpa ngami haibase malemgi health expert singna Thajadrabasu China ge state media na mapan lamgi tharakpa podyom singna Beijing da coronavirus ki Omicron variant sandokpo oiramba yai haina phongdokhre malemgi health expert singna haide virus na sandogliba si maruoina anaba miyoi singna sor hondorokpa wangangba amasung hakthi khanba matamda yaurokpa naptindane coronavirus na masa poknaba amasung hingduna lainaba ahingba sana traga miyoy amada saidangpham lawraga lay amasung chana thaknabagi podyom singda macha pokpa ngamde haina World Health Organization na haire COVID-19 na tahanba awaba chahi asida loisinba ngamgane vaccine amasung hidak yanthokpada yamna chawna khal khetnaba lairiba se yamna thuna yengsillavade chahi asida COVID-19 laisana thokhanba mi siba hospital de admit tawba amasung lockdown gi awaba kaya se loisinba ngamba yai haina World Health Organization WHO ge Head of Emergency na phongdokhre World Economic Forum na sinba vaccine chang khenabagi matangda panel discussion amada wangangbada Dr. Michael Ryan na virus asi ekhoina kaidongnungdasu loisinba ngamdaba yai maramde masigumba laichat thokhanba virus asi ecosystem gi saruk ama oiraga adum loikhibane adubu ekhoina wari sanariba kaya vaccine amasung hidaki matangda Thavak to onthok patarabade masigi virus asina khunai da awaba tahaliba sede sahi asida loisinba ngamba yai haina phongdokhe ina khunba laibak amasung lairaba laibak singi marakta COVID vaccine da yamna chawna khenaba lairiba si WHO na updrop ke masak oiba moral ge maithibani haina kanna yaningda phongdokhe lairaba laibak singda COVID-19 vaccine gi ahanba dose kapkhiba singa se apunba mi masingi chada tara phawba yaudre Mamangi official singda laman khumdana ba Talibana commander singda khangan khre Mamangi Afghan government ki security official singda laman khumdana ba amasung supreme leader Mulaha Hevatullah Akhundzada na pikiba General Amnesty ngakna chanana ba Afghanistan ki acting interior minister odiba Sarajuddin Haqqani na Kabul da lariba Taliban commander singda order tawkhre Malemgi recognition phangnana bahonabada tengbangna ba Taliban na China da haijakhre mapan leibak ta phajinduna thamliba makhoigi dollar billion mapan lom adu phangnaba Afghanistan da mateng oigadaba yamna maruiba khongthang ama oiriba Islamic Emirate government po international community na official oina recognize tawba du phangbada China gi tengbang pibinaba Taliban na haijakhre Indonesia gi konung Jakarta leptana ising irolungda lupsilagle Laibak asigi konung Nusantara hongnana basem sakhre Indonesia gi konung Jakarta thadok lamlaga laibak asigi konung
Kalimantan ge Borneo Island da laiba jungle da hongnanaba warep lawre haina laibak asigi official oiba paw amana phongdorok le wafam ase laibak asigi parliament ta konung asina ising da tapna lupsilakpagi wafam khanaraba matungda lepkiba warep ne thokdok asiga mari lainana Indonesia gi Minister of Finance Mulyani na pawgi mifam amada tha asigi taraga nipan da pangthokiba pawmi singa unabagi mifam amada hai laibak asigi anoba capital city ase tangkak manga thokna hongnanaba sem sare ahanba tangkaki oina kumsing 2022 dagi hongnaba pandam thamli hai ke CNN na thadorokpa report amagi matungin na nauna honggadoriba project ase saurangna US dollar billion kuntraga ni thoi natraga rupiah trillion 466 oigani hai re anoba capital asigi maming nasuntara haina thongane masigi arthade Japanese londa archipelago haibane masi North Penazam Pesar amasung Kutai Karten Megragi region da yumpham oiduna thonba mingne maming ase Indonesia gi president Joko Widodo na tongan ba maming marfu hena khangatlaga khwaidagi pambadu khallaga laukhatkiba mingne Indonesia hairiba laibak ase Southeast Asia da India amasung Pacific Ocean anigi marakta laiba laibak ni aduga hauji konung oiriba Jakarta hairiba laibak asina Java gi island da lairibane mafam asida yum million tara hena laire mafam asi lakadoriba chahi kuntra haibade 2050 da samudra gi irol nungda lupkhagani haina panare Russia na missile ama test taunaba satellite thugai khre yamna sathina khudong thiningai ne China handak ta pangthoki ba Russian anti satellite missile test amana thokhanba maset makai mayam amagi manungdage amaga Chinese satellite amaga Hengattuna haina state media na phongdokre Moscow na missile test tawbaduda November da makhoige ariba satellite singe manungdagi ama thugai khe maduna prithvi ge orbit ge akoi bada space ge machet makai sandorokhi badage international bu sahon khe Arunachal dagi mangki banaha thina bahona bada Indian army na China gi mateng ne khre Arunachal Pradesh dagi mangki banaha ama phangna bahona bada Indian army na China gi People Liberation Army gi mateng ne khre haina official source amana phongdok le China na Arunachal Pradesh ki naha phabagi wafam khangde hai khre Arunachal Pradesh dagi masagi chahi taragataret suraba naha ama China gi People's Liberation Army na phaki bagi wafam khangde haina China gi Foreign Ministry gi maikai dagi phongdok khre Russia ga Ungkhatnaba Hengattuna US na Ukraine gi military da mateng piba Hengatkadouri Russia na landarakani haiba akiba pokpa hengalaklingai marakta US Secretary of State Antony Blinken na Ukraine da chatuna yangsan khre amasung Joe Biden administration na Ukraine gi military aid ta ahenba US dollar million sani piragani haina laukthokre US ki State Department ki senior official amana haike Ukraine na masang akthokpada mateng oina ba America na paikhalakpa thaurangi saruk oina mateng asi December thagi athengba sarukta ayaba pikhe adum oinamag yumsa kaisa numit phauba mateng asigi matangda Biden administration na madpiu yadana lakhe Blinken na Kiev-ta lusingba singa unadringai da wafam asigi matangda official aduna miyam khangna khanabagi ayaba leite amasung masak takthokide Ukraine gi sovereignty amasung territorial integrity ngaknaba ikoina wasakli amasung Ukraine na mathau taba mateng leptana pigani haina official aduna phongdokhe Ukraine da military aid hengatpagi wafam laukthorokli base Blinken na hatu Kiev ta chanaba thaurang tawrakpa amasung mahak amasung atai administration gi official sing na Ukraine da Russia na landarakpa yabagi oithokpa lai haina warning piringai matam ne Russia na matam amada hekta da Ukraine da landarakpa yai haina White House na laibak pokpa numita haike Blinken na Ukraine gi president Volodymyr Zelensky amasung atai senior official sing unaraba amasung sagol sel numita German amasung atai Europe ta laiba misang singawari sanaba Berlin da ngayak chalamlaba matung irai numita Geneva da mahaka pham manaba Russia gi minister unagane mahak na unagadoriba sing ase crisis ase diplomatic oiba pambai na loisinba pami haiba Russia gi phirep changyeng tobane
ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫